ꯄꯥꯎꯖꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 303 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ, 3 ꯂꯩꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯤꯑꯣꯏ 3,394 ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 303 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏ 4ꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠ 9% ꯑꯣꯏꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔꯗ 10, ꯆꯥꯟꯗꯦꯜꯗ 9, ꯁꯤꯁꯤꯕꯨꯔꯗ 19, ꯏꯝꯐꯥꯜ ꯏꯁꯇ 39, ꯏꯝꯐꯥꯜ ꯋꯦꯁꯇ 115, ꯖꯤꯔꯤꯕꯥꯝꯗ 2, ꯀꯛꯆꯤꯡꯗ 13, ꯈꯥꯝꯖꯣꯡꯗ 6, ꯀꯥꯡꯄꯣꯛꯄꯤꯗ 13, ꯐꯦꯔꯖꯣꯜꯗ 1, ꯁꯦꯅꯥꯄꯇꯤꯗ 3, ꯇꯃꯦꯡꯂꯣꯡꯗ 7, ꯇꯦꯡꯅꯧꯄꯜꯗ 1, ꯊꯧꯕꯥꯜꯗ 12, ꯎꯈ꯭ꯔꯨꯜꯗ 18ꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 1,15,938 ꯁꯨꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯂꯩꯈꯤꯗꯕꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁꯇ 2, ꯏꯝꯐꯥꯜ ꯏꯁꯇ 2, ꯏꯝꯐꯥꯜ ꯋꯦꯁꯇ 1 ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯗ 1ꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯂꯩꯈꯤꯗꯕ ꯃꯁꯤꯡ 1,936 ꯁꯨꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ ꯏꯝꯐꯥꯜꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯃꯄꯨ ꯄꯥꯟꯗꯕ ꯑꯣꯏꯅ ꯎꯈꯤꯕ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔ ꯀꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯄꯣꯛꯀꯗꯕ ꯆꯍꯤ 1,000 ꯍꯦꯟꯕꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯝꯕꯒꯤ ꯋꯥꯔꯤ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯈꯜꯂꯦ꯫ ꯃꯔꯝꯗꯤ ꯃꯥꯂꯦꯝꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯧꯗꯣꯛꯄꯗ ꯃꯅꯤꯄꯨꯔꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯈ꯭ꯔꯤꯕ ꯑꯁꯤ ꯕꯤꯁꯤꯒꯤ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤꯕ ꯀꯥꯡꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯀꯥꯡꯕꯒꯤ ꯃꯇꯝꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤ 1,000 ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯖꯩ ꯁꯥꯟꯅꯔꯝꯕꯒꯤ ꯋꯥꯔꯤ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯊꯥꯖꯅꯔꯤ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯔꯤꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯂꯥꯏ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝ ꯌꯥꯎꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯗ ꯌꯥꯎꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯅꯔꯝꯕꯒꯤ ꯋꯥꯔꯤ ꯂꯤꯈꯨꯜ ꯂꯩꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯅꯤꯡꯈꯥ ꯇꯝꯅ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯀꯥꯡꯖꯩꯕꯨꯡ ꯂꯩꯔꯝꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯣꯅꯨꯡ ꯀꯪꯂꯥꯒꯤ ꯃꯅꯨꯡꯗꯁꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯔꯤꯉꯩꯗꯒꯤ ꯀꯥꯡꯖꯩꯕꯨꯡ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯍꯥꯏꯅ ꯈꯪꯅꯕ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯅ ꯂꯩꯔꯤꯕ ꯃꯇꯨꯡ ꯏꯝꯐꯥꯜꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯑꯁꯤꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯏꯝꯐꯥꯜ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯒꯠꯇꯨꯅ ꯊꯝꯕ ꯇꯥꯔꯕꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯈꯔ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯏꯝꯐꯥꯜ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯒꯤ ꯑꯈꯟꯅꯕ ꯁꯦꯡꯅꯕ ꯑꯃꯗꯤ ꯂꯨ ꯅꯥꯟꯅ ꯊꯝꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏ ꯈꯔ ꯊꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯁꯦꯡꯅꯕ ꯑꯃꯗꯤ ꯂꯨ ꯅꯥꯟꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯝꯅꯔꯕ ꯂꯩꯉꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯕꯗꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯕ ꯐꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯆꯦꯛꯄꯜ ꯑꯃꯗꯤ ꯃꯅꯤꯡ ꯊꯪꯕ VIP ꯒꯦꯂꯔꯤꯒꯤ ꯒꯦꯠ ꯃꯌꯥꯗ ꯃꯤꯌꯥꯝꯅ ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯗꯤ ꯃꯄꯥꯜ ꯏꯄꯥꯟ ꯊꯣꯛꯁꯤꯟꯕ ꯀꯌꯥ ꯌꯥꯎꯕꯗꯒꯤ ꯃꯤꯌꯥꯝꯅ ꯎꯕꯗ ꯌꯥꯝꯅ ꯑꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯀꯥꯡꯖꯩꯕꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯥ ꯀꯩꯅ ꯂꯩꯕꯗ ꯎꯔꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯣꯡꯅ ꯂꯩꯕ ꯎꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯣꯡꯕ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯈꯛꯇ ꯁꯦꯡꯗꯣꯛꯄꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯗꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯁꯣꯏꯗꯅ ꯎꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯅꯤꯁꯨꯕ ꯃꯥꯂꯦꯝꯒꯤ ꯂꯥꯟꯖꯥꯎꯗ ꯁꯤꯈꯤꯕꯁꯤꯡꯒꯤ ꯋꯥꯔ ꯁꯦꯃꯤꯇ꯭ꯔꯤꯒꯤ ꯃꯁꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯎꯔꯦ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯏꯝꯐꯥꯜ ꯋꯥꯔ ꯁꯦꯃꯤꯇ꯭ꯔꯤ ꯑꯁꯤ ꯑꯅꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯃꯤꯑꯣꯏꯁꯤꯡ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯅ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯗꯨꯅ ꯊꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯨ ꯅꯥꯟꯅ ꯂꯩꯅꯕ ꯑꯈꯟꯅꯕ ꯌꯦꯡꯁꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯊꯝꯂꯝꯗ꯭ꯔꯕꯁꯨ ꯊꯝꯅꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯏꯝꯐꯥꯜꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯄꯨ ꯁꯣꯏꯗꯅ ꯁꯤꯡꯊꯥꯅꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯃꯄꯨ ꯄꯥꯟꯗꯕ ꯏꯝꯐꯥꯜꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯟꯈꯤꯕꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯑꯣꯖꯥ ꯂꯧꯗ꯭ꯔꯕꯗꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯁꯨ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯏ꯫ ꯃꯦꯃꯥ ꯇꯦꯛꯁ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯑꯣꯖꯥ ꯂꯧꯗ꯭ꯔꯕꯗꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯁꯤꯡ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯤꯇꯩ ꯃꯌꯦꯛ TET ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯁꯛꯁꯦꯁꯐꯨꯜ ꯀꯦꯟꯗꯤꯗꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯦꯃꯥ ꯇꯦꯛꯁꯀꯅ ꯂꯩꯉꯥꯛꯇ ꯊꯝꯂꯛꯂꯤ꯫ ꯃꯦꯃꯥ ꯇꯦꯛꯁꯀꯅ ꯂꯩꯉꯥꯛꯇ ꯊꯝꯂꯛꯂꯤ꯫ ꯉꯁꯤ ꯃꯦꯃꯥ ꯇꯦꯛꯁꯀꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯦꯃꯥ ꯇꯦꯛꯁꯀꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯀ꯭ꯔꯝ ꯅꯟꯗꯅ ꯍꯥꯏꯈꯤꯕꯗ
imalolna ki thak yoraba phawda imalona MA ki thak yoraba phawda mitai me ki oza lodan leiriba ase laibak thibani lising ani taraga humdoi lising ani taraga taruk mitai me ti iti pangthokraga haujuk phawa mai ki oza lona ki process tawdaba si mayak ase pamirai bane imalon manipuri ase bharat ki nipan chuba schedule da chanana ba sahi kontra mapung phare imalon manipuri ase bharat ki nipan chuba schedule da chanba sahi kontra mapung phare yek jan aduna tamba hawkipane sahi taraga taruk phare mairoi sing MA ki ani suba semester da tamle loina na manipuri lol classical ki thak ta channa ba honarakpa amadi yek po india ki san yek ta hapna ba honari phibam ase phawba yek ki oba akana ba oza lawna ba hona ba laitre komjari singani taraga humdoi da pangtho ki pati iti ki matung da amuk lisingani taraga taruk ta channa kang lon singi makada supplementary ti iti aina pangtho ki bane exam asida pass tawraba candidate sing asi phawba mayek ki oza lorokatra aidun ngaidul lakli sahi taragani sahi taret nipan asi cheng chaduna oza lon na bagi matam matam ki lakhe sahi taret nipan asi cheng chodun oza lon na bagi matam matam ki oina lakhe manipur lenga ki cabinet warip na tagan notice ama thopiyu ti pass to candidate sing sahi hen ba yaunare athubada mitai me ki oza akana na lobiyu aike UN sina naga ki CSO pumbagi oiba mifam kaukre Hilarious Committee da hapsin ki ba MLA nipan ki membership sanan gidre Hilarious Committee Bill 2021 amso September amada Manipur Legislative Assembly ki speaker na thoki ba order adu ki matang da kanana ba United Naga Council UN sina naga ki parliamentarian sing yauna civil society organization pumbagi oiba mifam kaukre UN ki General Secretary Milan na kudik pidu na thoki ba circular amagi matungina Mifam basi September 3 ke upung taramathoy da Impal ke Mantri Pokri da lipa Retreat House da pang thokani Mifam basi da UNC All Naga Students Association Manipur Ansam Naga Women Union NWU Manipur Sandel Naga People's Organization CNPO Joint Tribe Council JTC Naga People's Organization NPO Tangkul Nagalung UNC ki ex-president sing naga ki parliamentarian sing ADC ki ex-chairman punabak amasong senior activist sing sung soy da mifam asida saru yaraga dabani aire amrom the Manipur Legislative Assembly Hill Areas Committee da tampa ki MLA nipan ba committee asege member oina hapsin ki ba adu makhata ba order ama thokri ba ba chanandana thamgre Manipur Legislative Assembly ki secretary ke magasin khudek pidune speaker ki mingda ngasi thoki ba order ama ki matungina MLA nipan ki membership ado chanandana thamke bane ngasi thoki border adu da pallibo wafam di kairau AC ki MLA Laurembam Ramesor thangmai ban AC ki MLA Khumuksam Joy Kisan Langtabal AC ki MLA Karam Siam Nambol AC ki MLA Namairakpam Loken Singh Oinam AC ki MLA Laisram Radha Kishore Lilong AC ki MLA Antas Khan Wangkem AC ki MLA Kaisam Magasandra Amadi Airok AC ki MLA Thokcham Radhe Siamna ngarang amadi ngasi pisilaki batongan-tongan pa application sing da jumpam oraga MLA nipan asigi Hill Areas Committee ki membership oibada makhata ba order ama thoktriba phawba chanhandana thamle aina palle Manipur ki singi saruk yauba tamba ki assembly constituency mapan ki MLA sing Hill Areas Committee ki member oina apsilakpa ki matang da Manipur Legislative Assembly ki Hill Areas Committee ki chairman amadi mase ki member sing ki oiba phire pung ta humpudra ni thogi manungda khangalakna na ba anchumna matam thakre All Tribal Students Union Manipur asung ki General Secretary AR Andriana Kudek Pidun Hill Areas Committee ki chairman de iba charol amada Manipur Legislative Assembly ki secretary na Kudek Pidun September amada Hill Areas Committee da anova member hapsilakba asigamari lena bhaki oiba phire pung humbudani thoi abadi lakliba September 3 ki numit jungba mamang phawda pirakna pamatam thaki bane masaga loina committee ki atai member singi oiba phire su punna khangaladon na basu charol du da palle charol du ki copy amam sulam da masiki singbi MLA sing de peke Panbajabadi Manipur Legislative Assembly Hill Areas Committee ki member kul lairi basi ki matak ta tampa ke MLA mapan member oina hapsin baka marik lena Manipur Legislative Assembly ki speaker na order ma hoke ba September amada Assembly ki secretary na khude piduna thoki bane Hill Areas Committee da nogna member oina hapsin khriba Manipur Legislative Assembly ki member singa de kairau AC ki MLA Laurembam Rameswar Mitai thangmai ban AC ki MLA Khumuksam Joy Kisan Singh Lanthabal AC ki MLA Karam Siam Nambol AC ki MLA Namairakpam Loken Singh Wainam AC ki MLA Laisram Radha Kishore Lilong AC ki MLA Y Antas Khan Wangkem AC ki MLA Kaisam Magasundra Singh Hairok AC ki MLA Thoksum Radhe Siamne Loine Lamdai AC ki MLA Su House Committee ki member Obe Hangre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA ꯂꯩꯇ꯭ꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯐꯨꯔꯒ ꯊꯝꯂꯝꯂꯦ꯫ ꯇꯥꯂꯤꯕꯥꯟ ꯔꯨꯜꯁꯀꯤ ꯃꯈꯥꯗ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠꯁ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯨꯄꯤ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯁꯥꯊꯤꯅ ꯐꯨꯔꯒ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯗꯨ ꯂꯨꯆꯤꯡꯈꯤꯕ ꯑꯦꯛꯇꯤꯚꯤꯁꯠ ꯅꯔꯒꯤꯁ ꯁꯔꯠ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯂꯝꯕꯤꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯐꯨꯔꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯂꯝꯕꯤꯗ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯂꯪꯊꯣꯛꯇꯨꯅ ꯊꯅꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯥꯏꯗ ꯏ ꯊꯣꯛꯂꯝꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄꯦꯂꯦꯁ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯇꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯝ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥꯁꯨ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨ ꯇꯝꯅ ꯀꯥꯞꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯨꯄꯤ ꯑꯦꯛꯇꯤꯚꯤꯁꯠ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄꯦꯂꯦꯁ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯅꯧꯅ ꯂꯥꯛꯈ꯭ꯔꯕ ꯏꯁꯂꯥꯃꯤꯛ ꯏꯝꯄꯔꯦꯇꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯊꯕꯛ ꯇꯧꯏ꯫ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯒꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯅꯨꯄꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯗꯕꯗꯒꯤ ꯑꯀꯣꯟꯕꯗ ꯂꯥꯏꯐ ꯔꯥꯎꯟ ꯀꯌꯥ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯇꯝꯅ ꯀꯥꯞꯈꯤ꯫ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯃꯤꯌꯥꯝ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯔꯝꯕ ꯖꯔꯅꯦꯂꯤꯁꯠꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤ꯫ ꯇꯥꯂꯤꯕꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯉꯁꯤꯒꯤ ꯑꯁꯤ ꯊꯥꯔꯒ ꯃꯔꯤꯔꯛ ꯁꯨꯕꯅꯤ꯫ ꯍꯦꯔꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯀꯥꯕꯨꯜꯗꯁꯨ ꯅꯨꯄꯤꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯜ ꯑꯃꯔꯣꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯄꯟꯖꯁꯤꯔꯗ ꯈꯨꯠꯊꯣꯛꯅꯕꯗ ꯇꯥꯂꯤꯕꯥꯟꯒꯤ ꯐꯥꯏꯇꯔ 350 ꯍꯥꯠꯈ꯭ꯔꯦ, 90 ꯍꯦꯟꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯀꯤ ꯑꯔꯣꯏꯕ ꯁ꯭ꯇ꯭ꯔꯣꯡ ꯍꯣꯜ ꯑꯣꯏꯔꯤꯕ ꯄꯟꯖꯁꯤꯔꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯕꯗ ꯇꯥꯂꯤꯕꯥꯟꯒꯤ ꯐꯥꯏꯇꯔ 350 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ 90 ꯍꯦꯟꯅ ꯐꯥꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯔꯗꯔꯟ ꯑꯦꯂꯥꯌꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗ ꯆꯥꯎꯅ ꯃꯤꯁꯤꯃꯤꯅ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ꯫ ꯇꯥꯂꯤꯕꯥꯟꯒꯤ ꯐꯥꯏꯇꯔ 350 ꯍꯦꯟꯅ ꯍꯥꯠꯂꯦ ꯑꯃꯗꯤ 90 ꯍꯦꯟꯅ ꯐꯥꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯥꯂꯤꯕꯥꯟ ꯑꯐꯒꯥꯟ ꯐꯣꯔꯁꯇꯒꯤ ꯀꯦꯞꯆꯔ ꯇꯧꯍꯧꯕ ꯑꯃꯦꯔꯤꯀꯥꯅ ꯁꯥꯕ ꯍꯝꯗꯤ ꯚꯦꯍꯤꯀꯜ 100ꯒꯤ ꯃꯊꯛꯇꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯖꯁꯤꯔ ꯚꯦꯂꯤ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯕꯨꯜꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯃꯥꯏꯜ 40 ꯂꯥꯞꯅ ꯍꯤꯟꯗꯨ ꯀꯨꯁ ꯃꯥꯎꯟꯇꯦꯟꯗ ꯂꯩꯕꯅꯤ꯫ ꯚꯦꯂꯤ ꯑꯁꯤ ꯇꯥꯖꯤꯛ ꯑꯦꯊꯅꯤꯛ ꯇ꯭ꯔꯥꯏꯕꯅ ꯈꯨꯟꯗꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯏꯪ 1930ꯒꯤ ꯃꯇꯝꯗ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟ ꯍꯥꯠꯈ꯭ꯔꯕ ꯀꯃꯥꯟꯗꯔ ꯃꯁꯨꯗ ꯑꯍꯃꯗ ꯁꯥꯍꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯃꯗ ꯃꯁꯎꯗ ꯑꯃꯗꯤ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯔꯨꯜꯂꯥ ꯁꯥꯂꯦꯍꯅ ꯂꯨꯆꯤꯡꯂꯒ ꯄꯟꯖꯁꯤꯔꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯔꯤꯕꯅꯤ꯫ ꯑꯃꯔꯨꯜꯂꯥ ꯁꯥꯂꯦꯍꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯤꯌꯔꯇꯦꯀꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁ ꯑꯁꯤꯅ ꯑꯐꯒꯥꯟꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯑꯙꯤꯀꯥꯔ ꯂꯩ꯫ ꯃꯁꯤꯒꯤ ꯔꯦꯖꯤꯁꯇꯦꯟꯁ ꯑꯁꯤ ꯄꯟꯖꯁꯤꯔ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯂꯤꯕꯥꯟꯒꯤ ꯐꯥꯏꯇꯔꯁꯤꯡꯅ ꯑꯣꯠꯄꯤ ꯅꯩꯕꯤꯒꯅꯤ ꯀꯤꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯟꯖꯤꯟꯅꯔꯤ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ USꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯃꯟ ꯈꯨꯝꯗꯨꯅ ꯍꯥꯠꯄ, ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯀꯌꯥ ꯑꯃ ꯍꯨꯠꯄꯅꯆꯤꯡꯕ ꯇꯧꯗꯨꯅ ꯇꯝꯊꯤꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤ꯫ ꯖꯥꯇꯤ ꯑꯁꯤꯅ ꯅꯈꯣꯏꯗ ꯊꯥꯖꯕ ꯊꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯇꯥꯂꯤꯕꯥꯟꯅ ꯆꯠꯊꯔꯤꯕ ꯃꯤꯅꯩꯒꯤ ꯊꯧꯑꯣꯡꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯗꯨꯅ ꯆꯨꯝꯅꯒꯤ ꯋꯥꯍꯩ ꯈꯛꯇ ꯐꯣꯡꯗꯣꯛꯄ ꯅꯠꯇꯕꯤꯗ ꯑꯦꯛꯁꯟ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯋꯥꯐꯝ ꯇꯥꯛꯁꯤꯜꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯁꯥꯔꯚꯤꯁꯀꯤ ꯃꯦꯆꯤꯟꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯚꯝ ꯑꯃꯗ ꯃꯥꯌꯣꯛꯅꯍꯜꯂꯒꯅꯤ꯫ ꯇꯥꯂꯤꯕꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯏꯍꯧ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯗꯤ ꯀꯔꯤꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ꯫ NRFꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯗꯤ ꯇꯥꯂꯤꯕꯥꯟꯒꯤ ꯐꯥꯏꯇꯔꯁꯤꯡꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯑꯁꯤꯗ ꯑꯜ-ꯀꯥꯏꯗꯥꯒꯤ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ꯫ ꯁꯦꯅꯤꯌꯔ ꯇꯥꯂꯤꯕꯥꯟꯒꯤ ꯂꯤꯗꯔ ꯑꯃꯤꯔ ꯈꯥꯟ ꯃꯣꯊꯥꯀꯤꯅ ꯔꯤꯕꯦꯜꯁꯤꯡꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯅꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯇꯛꯁꯤꯟꯈꯤꯕ ꯂꯩꯔꯤꯕꯅꯤ꯫ ꯏꯁꯂꯥꯃꯤꯛ ꯏꯝꯄꯔꯦꯇꯔ ꯑꯣꯐ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯁꯤ ꯑꯐꯒꯥꯟ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯩꯐꯝꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯈꯤꯕ ꯆꯍꯤ 10 ꯆꯪꯅ ꯐꯣꯔꯦꯟ ꯐꯣꯔꯁꯀꯤ ꯃꯇꯦꯡ ꯂꯥꯛꯈꯤꯕ ꯑꯐꯒꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯝꯅꯦꯁꯇꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯃꯟ ꯈꯨꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯥꯟꯖꯦꯟꯅꯔꯤ꯫ ꯇꯥꯂꯤꯕꯥꯟꯅꯗꯤ ꯄꯟꯖꯁꯤꯔꯗ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯐꯣꯔꯁꯀ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯟꯖꯁꯤꯔꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯂꯦ꯫ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯟꯖꯁꯤꯔꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯀꯥꯕꯨꯜꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯅꯣꯡꯊꯛꯇ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯇꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 19 ꯁꯤꯔꯦ ꯑꯗꯨꯒ 200ꯔꯣꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ
Army Chief General Kamar Jaber Baswana Fangdokre. Mahana Makatana Fangdokibada Jumtangari Palebak Afghanistan the Tangdu Litaba Prakna Pahona Padamatang Pang Bibasi, Jumtangari Palebak Amakita Kontok Matone. Pakistan the Ing Tapalita Jumtangariba Pakistan the Ing Tapalita Jumtangari Palebak Afghan the Ing Tapapurakani Happy Aran Bawa from Boygane. Malam Gilabak sing the Su Pakistan the Afghanistan the Nong Sing with the Rubalina, Asida Matim Pangri and a Galing Matam Dagi. Pongdok Palekre, Malam Gilabak country Pakistan Pulaho Sokot Palebak Amboina. Ure, Pasijam Lebak Tibani, Pakistan Lalu Sokotaki war from Lady have a sim Yamna Kauro Devane. Panpajabadi Afghanistan nong lakatur palinga as the global Lalo single list the Yaukra Taliban gi co-founder Baradar Lucing Laba Yana Lady and Fondo Krabane. Arriva the content sing a sigmar web about Kara Asib about them Zariba, Manipolocal News YouTube channel and the Facebook page Asidaki. Young people Panama Patakazari send a lesson at the Kanabadi. Subscribe to video and subscribe to video like and share to Suka Vegan Pamapo. Amokana Tagasari.